ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯣꯅꯥꯂꯤꯀꯥ ꯀꯩꯁꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯦꯝꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯁꯛꯍꯦꯟꯕꯤ ꯅꯨꯖꯥ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤ ꯉꯁꯤꯗꯤ ꯃꯥꯒꯤ ꯋꯥꯔꯤ ꯇꯥꯏꯕꯪꯄꯥꯜꯗꯒꯤ ꯂꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛ ꯁꯤꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯤꯈ꯭ꯔꯕꯗ ꯃꯥꯕꯨ ꯄꯣꯛꯄꯤ ꯃꯃꯥ ꯏꯕꯦꯝꯍꯜꯗꯤ ꯃꯆꯥ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯌꯨꯝꯗꯨ ꯇꯝꯅ ꯂꯥꯡꯂꯦꯟ ꯆꯪꯂꯛꯏ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯅ ꯂꯥꯛꯄ ꯎꯕꯗꯨꯗ ꯍꯥꯏ, "ꯀꯗꯣꯝꯗꯒꯤꯅꯣ ꯅꯪꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯇꯧꯔꯛꯏꯁꯤꯅ? ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯕ ꯅꯪꯕꯨ?" "ꯏꯃꯥ, ꯑꯩ ꯁꯤꯗ ꯂꯥꯛꯏꯅꯤ. ꯅꯣꯡ ꯅꯤꯅꯤꯗꯤ ꯁꯤꯗ ꯂꯩꯒꯦ ꯍꯥꯏꯅ ꯂꯥꯛꯏꯅꯤ." ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯟꯗꯨꯅ, "ꯅꯠꯇꯦ, ꯅꯪꯕꯨ ꯏꯕꯨꯡꯉꯣꯒ ꯈꯠꯅ ꯆꯩꯅꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ. ꯅꯪꯁꯨꯅꯦ ꯑꯣꯟꯊꯣꯛꯅ ꯐꯤꯡꯃꯜꯂꯤ. ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯃꯁꯤꯡꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕ? ꯍꯥ, ꯈꯤꯇꯪ ꯈꯠꯅꯕꯒꯤꯁꯨ ꯑꯁꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦꯀꯣ. ꯃꯝꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯌꯥꯝ ꯊꯨꯅ ꯆꯠꯂꯨ ꯂꯥꯎ. ꯏꯃꯥ ꯁ꯭ꯋꯥꯏꯐꯥꯎ ꯊꯤꯟꯒꯦ." "ꯏꯃꯥꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ? ꯅꯆꯥꯏꯕꯨ ꯌꯨꯝꯁꯤꯗ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯔꯣ?" "ꯑꯩ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ. ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤ ꯌꯥꯝꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯦ ꯍꯥꯏꯕꯅꯤ." "ꯈꯪꯗꯦ. ꯑꯩꯗꯤ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯂꯩꯔꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ. ꯑꯩꯕꯨ ꯑꯃꯨꯛ ꯆꯠꯂꯨ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯨ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟ ꯏꯃꯨꯡꯗ ꯐꯠ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ, "ꯃꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯥꯅ ꯅꯤꯡꯕꯗꯨꯗ ꯍꯦꯛꯇ ꯇꯧꯕ. ꯃꯍꯥꯛꯁꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤ ꯍꯥꯏꯕꯅꯤꯗ. ꯃꯁꯤ ꯃꯍꯥꯛ ꯈꯪꯗꯦꯕ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯕ ꯋꯥꯗꯧꯔꯤꯗ." ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯤ ꯇꯣꯝꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯕꯥꯅ, "ꯏꯃꯥ, ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯦ ꯉꯁꯤ ꯁꯤꯗ ꯂꯩꯔꯅꯤ ꯍꯥꯏꯔꯣ?" "ꯑꯣ, ꯂꯩꯔꯅꯤꯌꯦ. ꯃꯌꯨꯝꯗ ꯏꯕꯨꯡꯉꯣꯒ ꯈꯠꯅ ꯆꯩꯅꯕ ꯃꯥꯜꯂꯤ. ꯉꯁꯥꯏꯗꯒꯤ ꯏꯃꯥꯅ ꯆꯠꯂꯣꯏꯅ ꯇꯥꯜꯂꯤꯕꯁꯤꯅꯤ. ꯌꯥꯗꯦ. ꯑꯗꯨ ꯑꯣꯏꯗꯤ ꯂꯩꯖꯔꯁꯅꯨ. ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯅ ꯑꯃꯨꯛꯇ ꯃꯉꯣꯟda ꯋꯥꯔꯤ ꯁꯥꯎ. ꯉꯁꯤ ꯑꯁꯤꯃꯗꯤ ꯊꯦꯡꯁꯨ ꯊꯦꯡꯂꯦ. ꯍꯌꯦꯡ ꯉꯟꯅꯅꯦ ꯃꯥꯕꯨ ꯆꯠꯈꯤꯅꯅꯕ ꯅꯪꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ." "ꯍꯣꯏ ꯏꯃꯥ." ꯊꯕꯥ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, "ꯕꯦꯝꯃ, ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ? ꯅꯪꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦ?" "ꯏꯅꯝꯃ, ꯑꯃ ꯍꯦꯛꯇ ꯌꯥꯏꯗ. ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯝꯇ ꯍꯥꯏꯌꯨ. ꯀꯩꯗꯧꯒꯦ? ꯏꯅꯝꯃ ꯊꯣꯡꯒꯦ. ꯉꯥ ꯆꯥꯁꯤꯔꯣ?" "ꯏꯅꯝꯃ, ꯉꯥꯒ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦꯗ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯍꯧꯖꯤꯛ." "ꯅꯠꯇꯦ ꯏꯕꯦꯝꯃ, ꯅꯪꯅ ꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯩꯗꯧꯕ ꯌꯥꯎꯒꯦ? ꯅꯤꯡꯊꯦꯝꯒ ꯈꯠꯅ ꯆꯩꯅꯩ ꯍꯥꯏꯔꯤꯕ꯭ꯔꯣ?" "ꯍꯣꯏ ꯏꯅꯝꯃ, ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯍꯥꯟꯅꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗ꯭ꯔꯤ. ꯑꯩꯅ ꯍꯥꯏꯕ ꯋꯥ ꯃꯥꯅ ꯇꯥꯗ꯭ꯔꯤ. ꯑꯩ ꯅꯠꯇꯕ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯁꯨ ꯀꯣꯏꯔꯕ ꯃꯥꯜꯂꯦ ꯃꯍꯥꯛ." ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯗꯨꯅ, "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ ꯋꯥꯔꯣ? ꯉꯁꯤꯗꯤꯅꯦ ꯇꯞ ꯇꯥꯈꯩ ꯈꯠꯅꯔꯝꯂꯒ ꯏꯄꯥꯝꯗ ꯂꯥꯛꯂꯤꯕꯁꯤꯅꯤ. ꯏꯅꯝꯃ, ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯑꯩꯁꯦ ꯂꯩꯈꯤꯅꯤ. ꯑꯩ ꯃꯑꯣꯡ ꯌꯦꯡꯈꯤꯅꯤ. ꯃꯥꯅ ꯑꯩꯕꯨ ꯁꯤꯗ ꯀꯧꯕ ꯂꯥꯛꯇ꯭ꯔꯤ ꯃꯈꯩꯗꯤ ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏ." ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯊꯕꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ, "ꯍꯣꯏ, ꯍꯦꯛ ꯂꯩꯌꯨ. ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯅꯪꯒꯤ ꯋꯥꯁꯦ ꯏꯃꯥꯗꯁꯨ ꯅꯪꯒꯤ ꯇꯥꯆꯧꯗꯁꯨ ꯍꯥꯏꯗꯨꯅ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏꯀꯣ? ꯏꯅꯝꯃꯅ ꯈꯔ ꯍꯥꯏꯕꯤꯌꯨ." "ꯍꯣꯏ, ꯏꯅꯝꯃꯅ ꯍꯥꯏꯔꯒꯦ. ꯐꯔꯦ, ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯣ. ꯏꯅꯝꯃꯅꯦ ꯆꯥꯛꯈꯨꯝ ꯆꯪꯂꯒꯦ, ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯊꯕꯥ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯃꯅꯝ ꯑꯗꯨꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯍꯧꯖꯤꯛꯇ ꯃꯛꯁꯤꯜꯂꯝꯕ ꯃꯥꯒꯤ ꯃꯩꯊꯣꯡ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯈꯣꯏꯅ ꯈꯪꯕ ꯉꯝꯂꯣꯏ. ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯃꯟ ꯈꯨꯝꯈꯤꯅꯤ. ꯑꯩꯅ ꯅꯤꯡꯈꯤꯕ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯑꯩ ꯂꯥꯏꯔꯝꯂꯦꯟꯗ ꯈꯛ ꯆꯠꯂꯣꯏ." ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯡꯂꯦꯟꯒꯤ ꯁꯛꯇꯝ ꯁꯥꯗꯨꯅ ꯆꯪꯂꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯂꯥꯡꯂꯦꯟ ꯅꯠꯇꯦ, ꯁꯤꯈ꯭ꯔꯕꯤ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏꯅꯤ꯫ ꯅꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯑꯣꯏꯕꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯕꯨ ꯍꯥꯠꯈꯤꯕ ꯃꯤꯁꯛꯁꯤꯡꯗ ꯂꯃꯟ ꯈꯨꯝꯈꯤꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄꯅꯤ꯫ ꯂꯥꯡꯂꯦꯟ ꯁꯥꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯍꯥꯛ꯫ ꯆꯥꯛꯈꯨꯝꯗ ꯊꯕꯥꯅ ꯀꯟꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯅꯥꯛꯇ ꯃꯅꯦꯝꯁꯨ ꯂꯩꯔꯤ꯫ ꯊꯕꯥꯅ ꯃꯅꯦꯝꯗ ꯍꯥꯏꯔꯤ, "ꯏꯃꯥ, ꯅꯤꯡꯊꯦꯝꯗꯨ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯔꯕ ꯃꯥꯜꯂꯤꯗ. ꯅꯨꯄꯤ ꯑꯇꯣꯞꯄꯁꯨ ꯀꯣꯏꯔꯕ ꯃꯥꯜꯂꯤ. ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯍꯥꯏꯕ ꯋꯥꯒ ꯑꯃꯠꯇ ꯃꯍꯥꯛꯅ ꯇꯥꯗ꯭ꯔ ꯃꯥꯜꯂꯤ. ꯑꯩꯈꯣꯏ ꯏꯕꯦꯝꯃꯕꯨꯁꯨ ꯃꯍꯥꯛꯅ ꯐꯨꯕꯤꯔꯕ ꯃꯥꯜꯂꯤ. ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯦ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤ. ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤꯁꯨ ꯅꯤꯡꯊꯦꯝꯒ ꯇꯞ ꯇꯥꯈꯩ ꯈꯠꯅꯔꯝꯂꯒ ꯑꯣꯏꯔ ꯃꯥꯜꯂꯤ. ꯅꯨꯄꯤ ꯂꯩꯔꯕ ꯃꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯤꯕꯗꯨꯕꯣ? ꯑꯣꯟꯊꯣꯛꯅ ꯋꯥ ꯉꯥꯡꯅꯗꯧꯔꯤ. ꯏꯆꯥ ꯅꯨꯄꯤ ꯑꯁꯤꯅꯒ ꯃꯔꯩ ꯀꯟꯕꯅꯤ. ꯍꯥꯟꯅꯗꯤ ꯅꯤꯡꯊꯦꯝꯗꯣ ꯌꯥꯝꯅ ꯏꯪ ꯇꯞꯄꯅꯤ. ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝꯅ ꯐꯈꯤꯕꯅꯤ.
ꯍꯣꯏꯅꯦ ꯌꯥꯝꯅ ꯏꯪ ꯇꯞꯄꯅꯤ ꯋꯥ ꯉꯥꯡꯕꯗꯒ ꯌꯥꯝꯅ ꯃꯔꯥꯁꯤ ꯌꯥꯎꯕꯅꯤ ꯑꯗꯨꯒ ꯍꯦꯛꯇ ꯑꯁꯨꯝꯅ ꯃꯁꯤꯅꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯍꯥꯏꯁꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯃꯥꯁꯨ ꯏꯪꯅ ꯄꯣꯊꯥꯖꯔꯁꯅꯤ ꯍꯌꯦꯡ ꯑꯌꯨꯛꯇ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤꯅ ꯃꯥꯕꯨ ꯊꯦꯝꯅꯧꯗꯨꯅ ꯆꯠꯍꯟꯈꯤꯅꯕ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯑꯩꯗꯤ ꯃꯗꯨ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦꯕꯣ ꯏꯃꯥ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯌꯥꯅꯤꯗ ꯐꯔꯦ ꯅꯪꯒꯤ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯅꯕ ꯇꯧ ꯑꯆꯧꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕ ꯃꯥꯜꯂꯤꯅꯦ ꯍꯜꯂꯛꯇ꯭ꯔꯤ ꯏꯃꯥ ꯊꯕꯛ ꯍꯜꯂꯛꯂꯒ ꯃꯈꯣꯏ ꯀꯥꯡꯕꯨꯗꯨꯒ ꯄꯨꯟꯗꯨꯅ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯁꯣꯏꯗꯅ ꯂꯩꯔꯝꯂꯅꯤ ꯃꯗꯨꯃꯅꯀꯣ ꯃꯥꯒꯤ ꯍꯤꯗꯥꯛ ꯑꯗꯨꯗ ꯊꯛꯄꯤꯔꯅꯣꯏꯅ ꯍꯥꯏꯕꯅꯤ ꯌꯥꯕ ꯀꯧꯕ ꯍꯦꯛ ꯂꯩꯇꯦꯗ ꯉꯥꯡꯅꯕ ꯊꯣꯛ ꯋꯥꯈ꯭ꯔꯦ ꯃꯆꯤꯟ ꯃꯧꯄꯥ ꯃꯈꯣꯏ ꯑꯅꯤꯁꯦ ꯆꯥꯞ ꯍꯦꯛ ꯃꯥꯟꯅꯖꯩ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ ꯊꯕꯥꯁꯨ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯇꯧꯔꯤ ꯑꯁꯨꯝꯅ ꯆꯥꯛ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯊꯣꯛꯂꯦ ꯃꯆꯥꯅꯨꯄꯥꯒꯤ ꯆꯥꯛ ꯑꯗꯨꯅ ꯎꯞꯂꯒ ꯊꯝꯃꯤ ꯍꯣꯔꯦꯟ ꯃꯥꯅ ꯍꯜꯂꯛꯂꯕ ꯀꯥꯟꯗ ꯆꯥꯖꯔꯁꯅꯤ ꯍꯥꯏꯅꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯈꯣꯏ ꯂꯣꯏꯅ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯂꯥꯡꯂꯦꯟꯗꯨ ꯇꯨꯝꯗ꯭ꯔꯤ ꯐꯩꯖꯥꯎꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ ꯑꯁꯨꯝꯅ ꯄꯨꯡꯖꯥ ꯑꯃꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯊꯦꯡꯅ ꯐꯩꯖꯥꯎ ꯍꯤꯗꯥꯛ ꯌꯥꯝꯅ ꯉꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯍꯤꯗꯥꯛ ꯊꯛꯂꯒ ꯀꯣꯏꯔꯥꯎ ꯂꯥꯎꯕ ꯑꯗꯨꯃꯥꯏꯅꯗꯤ ꯃꯍꯥꯛ ꯇꯧꯗꯦ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯉꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯟꯅꯗꯤ ꯂꯣꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯇꯣꯏꯅ ꯊꯦꯡꯅ ꯍꯜꯂꯛꯄꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯍꯤꯡꯗ ꯑꯗꯨꯝ ꯍꯧꯗꯣꯛꯅꯕꯗꯨ ꯇꯜꯂꯗꯨꯅ ꯂꯣꯟꯁꯤꯜꯂꯝꯗꯕꯅꯤ ꯐꯩꯖꯥꯎ ꯏꯃꯨꯡꯗ ꯆꯪꯏ ꯆꯥꯛ ꯈꯔ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯆꯥꯛ ꯆꯥꯛꯂꯨꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯏ ꯃꯇꯝ ꯑꯁꯤꯗ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯆꯪꯂꯛꯏ ꯃꯆꯟꯅꯨꯄꯤ ꯎꯕꯗꯨꯗ ꯕꯦꯝꯃ ꯅꯪ ꯂꯥꯏꯔꯥ ꯑꯧ ꯇꯥꯆꯧ ꯅꯆꯦ ꯅꯨꯄꯥꯗꯣ ꯃꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯍꯥꯟꯅꯗꯤ ꯅꯆꯜꯂꯩꯕ ꯌꯥꯝ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡ ꯇꯧꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯈ꯭ꯔꯦ ꯀꯔꯤ ꯃꯥꯅ ꯍꯦꯛꯇ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯇꯥꯆꯧ ꯇꯥꯈꯩ ꯈꯠꯅꯔꯝꯂꯒ ꯁꯤꯗ ꯂꯥꯛꯏꯅꯦ ꯑꯩ ꯑꯗꯨ ꯇꯥꯆꯧ ꯃꯥꯒ ꯑꯃꯨꯛꯇ ꯋꯥ ꯆꯞ ꯆꯥꯅ ꯉꯥꯡꯅꯕꯤꯌꯨ ꯏꯕꯨꯡ ꯇꯧꯒꯦ ꯏꯕꯨꯡ ꯂꯩꯔꯤꯕꯁꯤꯗꯤ ꯏꯕꯨꯡ ꯇꯧꯒꯦ ꯃꯥꯕꯨ ꯑꯃꯨꯛꯇ ꯐꯨ ꯏꯕꯨꯡ ꯇꯧꯒꯦ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯐꯔꯦ ꯇꯥꯆꯧ ꯆꯥꯛꯇꯣ ꯆꯥꯊꯣꯛꯄꯤꯔꯣ ꯌꯥꯝꯅ ꯊꯦꯡꯉꯤ ꯐꯩꯖꯥꯎ ꯆꯥꯛ ꯑꯃꯨꯛ ꯆꯥꯕ ꯍꯧꯏ ꯂꯥꯡꯂꯦꯟꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯨ ꯃꯈꯨꯠꯇ ꯇꯥꯞ ꯄꯥꯏ ꯃꯗꯨꯗ ꯐꯩꯖꯥꯎꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯥꯡꯗꯨꯃꯨꯛ ꯄꯥꯏꯔꯤꯕꯗꯨꯅ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯥꯆꯧ ꯑꯩꯈꯣꯏꯒꯤ ꯊꯥꯡꯁꯦ ꯌꯥꯝꯅ ꯊꯧꯗ꯭ꯔꯦ ꯍꯥꯏꯌꯦ ꯏꯅꯝꯃꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯇꯥꯆꯧ ꯊꯥꯡꯁꯤ ꯊꯧꯏ ꯊꯧꯗꯦ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯇꯥꯆꯧꯗ ꯑꯃꯨꯛꯇ ꯊꯤꯜꯂꯛꯀꯦ ꯏꯉꯛ ꯉꯛꯅ ꯀꯔꯤ ꯇꯥꯆꯧ ꯊꯤꯜꯂꯛꯑꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨꯅ ꯍꯦꯛꯇ ꯐꯩꯖꯥꯎꯒꯤ ꯃꯕꯨꯛ ꯃꯄꯥ ꯆꯞ ꯆꯥꯅ ꯊꯤꯟꯖꯤꯜꯂꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯂꯥꯡꯂꯦꯟꯒꯤ ꯁꯛꯇꯝꯗ ꯂꯩꯔꯝꯕ ꯑꯗꯨ ꯂꯦꯝꯕꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨꯗ ꯑꯣꯟꯊꯣꯔꯛꯏ ꯐꯩꯖꯥꯎ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯍꯦꯟꯅ ꯉꯛꯈ꯭ꯔꯤ ꯂꯦꯝꯕꯤ ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯇꯤ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯣꯛꯇꯨꯅ ꯑꯩꯍꯥꯛ ꯑꯍꯤꯡꯕ ꯃꯤ ꯅꯠꯇꯦ ꯑꯩꯍꯥꯛ ꯊꯋꯥꯏꯅꯤ ꯊꯋꯥꯏ ꯅꯪꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯩꯕꯅꯤ ꯑꯩꯕꯨ ꯍꯥꯠꯈꯤꯕ ꯅꯈꯣꯏ ꯑꯃꯠꯇ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯅꯈꯣꯏ ꯂꯣꯏꯅ ꯑꯩꯅ ꯍꯥꯠꯀꯅꯤ ꯐꯩꯖꯥꯎ ꯃꯌꯥꯗꯒꯤ ꯏ ꯑꯣꯕ ꯍꯧꯔꯛꯂꯤ ꯃꯍꯥꯛ ꯈꯪꯂꯦ ꯂꯦꯝꯕꯤꯕꯨ ꯍꯥꯠꯄꯗ ꯃꯍꯥꯛꯁꯨ ꯌꯥꯎꯈꯤ ꯃꯗꯨꯅ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏꯅ ꯃꯉꯣꯟꯗ ꯂꯃꯟ ꯈꯨꯝꯂꯤꯕꯅꯤ ꯍꯥꯏꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯕꯥꯛ ꯑꯗꯨꯗ ꯍꯥꯏꯊꯈ꯭ꯔꯦ ꯐꯩꯖꯥꯎ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯔꯦ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯄꯥꯜ ꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯊꯕꯥꯅ ꯆꯥꯛꯈꯨꯝꯗ ꯍꯦꯛ ꯆꯪꯂꯨꯕꯗ ꯂꯩꯔꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯃꯥꯕꯨ ꯀꯣꯏꯀꯧ ꯀꯧꯏ ꯇꯣꯝꯕꯤꯁꯨ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯔꯤ ꯃꯆꯥꯒꯤ ꯑꯁꯤꯕ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯄꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯉꯔꯥꯡ ꯂꯥꯛꯇꯨꯅ ꯂꯩꯈꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯂꯩꯕ ꯎꯗꯦ ꯆꯪꯁꯨ ꯆꯪꯂꯛꯇꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯐꯩꯖꯥꯎ ꯁꯤꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯃꯦꯝꯆꯥꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯆꯥꯅꯨꯄꯥ ꯇꯣꯟꯗꯥꯡꯗꯤ ꯌꯥꯝꯅ ꯀꯟꯅ ꯇꯨꯝꯂꯤ ꯑꯇꯣꯝꯕꯅꯤ ꯑꯗꯨꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯈꯔ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯌꯣꯛꯂꯛꯏ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯏꯕꯨꯡꯉꯣ ꯍꯩꯇꯣꯟꯗꯥꯡ ꯍꯩ ꯍꯧꯒꯠꯂꯨ ꯅꯪꯒ ꯇꯤꯟꯅꯕ ꯑꯋꯥꯡꯒꯤ ꯐꯩꯖꯥꯎꯗꯣ ꯉꯔꯥꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯅꯦ ꯊꯥꯡꯅ ꯊꯤꯜꯂꯒ ꯁꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯪꯁꯨ ꯉꯔꯥꯡ ꯑꯍꯤꯡꯗ ꯍꯟꯖꯤꯜꯂꯛꯈꯤ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯉꯔꯥꯡ ꯄꯨꯟꯗ꯭ꯔꯣ ꯍꯩ ꯇꯥꯕ꯭ꯔꯅꯦ ꯍꯧꯒꯠꯂꯣꯏ ꯃꯤ ꯑꯁꯨꯝꯅ ꯀꯟꯅ ꯍꯧꯗꯣꯛꯂꯕ ꯑꯁꯤꯗ ꯇꯣꯟꯗꯥꯡꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯃꯥ ꯀꯣꯏꯔꯥꯎ ꯂꯥꯎꯔꯤꯕꯁꯤꯕꯣ ꯉꯔꯥꯡ ꯑꯍꯤꯡ ꯊꯦꯡꯅ ꯇꯨꯝꯕꯒꯤ ꯑꯩ ꯇꯨꯝꯁꯤꯠ ꯑꯝꯇ ꯐꯥꯗ꯭ꯔꯤ ꯑꯣ ꯐꯩꯖꯥꯎꯗꯣ ꯊꯥꯡꯅ ꯊꯤꯜꯂꯒ ꯁꯤꯔꯝꯂꯦꯌꯦ
Wahai asi tabada tondang mamit mana khangsing hek singi phuk haugatuna kari hai baima siram ledana wa launare asing wai rai si baima haima masida muk phagi ga tawkhidra haiwani kainoda ngarang pun hidak thakmina khrini punna ngawmina khrini aduga aikhoi punna yumda halakmina khrini aduga kamaina mahak na siram niba kanana khangni maduba thangna thilamle asini amukta haugatlo amukta makhoida satlaga karino haido hangu tondang phuk haugatli mamai mamit satta thoklaga phaijau hoida mahak chenjat chatli makhoi gi yumda sangsili phaijau gi nupi phaijau gi mama adu kaptuna lauduna leirami tombina sangsilaktuna imagi buko nangi na taw tondang la nangbu hidak thakpa selasi haidana hawala nangbu imana kauri masita jabro amuk talakku ima amuk kana isang hidak thakpa dangang Jada amuk kana ima sayrar imana karangang say bagi ijana ima da sauri bro amuk talauni nangbo imagi buko tondang sukapli angang oiringaidagi hauna makhoi puna loinarakhibani tinarakhibani khombasu laktuna leiri masu mathwa yamna nungaijade makhoi ahumni pulliba ngarang thengla phawba punna hidak thaktuna ngawmina duna leikhibani tondang na hai itaw phaijau na mahak mathanta thangna thinduna sijagani haibasimadi ai khak thajade aisu thajadi taw adubu kanagumba mana mabu hatpa soidana oigani ai yamna nungaidi taw amuk hana mahaka punba phangleroi ko madugi khalubada aisu yamna nungaidi haiduna makhoi ani amuk punna kapminai thaba kaplambadu sap leptuna mamadi yengduna hai ima ekhoi bemade ekhoi langlendi ma kasi ayuki magi masak ai utri phamungda sumhak tum hauti aduni ima sumabu udi haidana kasaidagi khalamlibani yumna leirani haiduna lakiba mahakna hausik matang asida leiramjiba sidani aina yamna singnaribasi ma ima nasanu pabu thangna thinduna hatlamlibase nachanu pina oiraba sala ha kari haiba ayam singnai ma hai nangi wado adomna hai mina takhriga kari khankini isanu pibu adomna paukthoknaba khak taw ma hausik maphamasi leitribasi adoiradi mabu amukta hausik puthorawni ima hoibema ai mabu yamna singnai tombi kari haigadawuna haiba he khangdi tanza sida langlenga ningthem gasu paw adu tabdagi selai langlendi kari su khangba nate mabungi asiba haksang adu kontuna hekta kapkhre ningthem su kappi langlengi matau adu ubada tombiga thabagadi yamna ngakna yengduna laikhre nongmanini housing khraba matungdani numidangni saru iku adugi mamangda tondanga khombaga makhoi ani phamni ngasidi makhoi ani hidak thakte makhoi hum pullaga hidak thakpham maphamni masi mathwai nungai tabana suloirabani makhoi ani walang amatte hek ngangnade adum nange hek phamlab matungda khombana itaw chalasira haiduna makhoi ani haugatuna thoklakle lambi duda sumjing chatli matam asida angang ama kappagi khonjel tarai khonjel asida makhoi ani sap lepi karino tharibu khonjel asi karino lamhang asida bu khanage angang nu kaplibase haiduna mamai leiduna koyeng yengi itaw haigi wakhal nara kaino nupi magi khonjel su tabugum tawine hoini taw isu taine nupi magi khonjel na imagi pongo nang si thokna ningai phate da si kaplan siba amukta toklo haiba matam si phana thekli lamhang asida imai sa khaktani leiribasi phataba mi laklabadi imai sa puna khudong thiba nangani si imana haribasi nang amukta yaw kapato angang adu su yamna hanake angang adu bu yamna kanna kapathe magi maongni wai asi tarbada tondang na hai machana usen manu pi mali taw ai shu mali bani ne kanabu oirubasa hekta sangsilaga yengasira hoi hai tuna hekta khonjel adugi mai kairomda sangsili nupi duna amuka imai jab mahak na minung silaitana iyuma duda lay piyaroi han tanthok pirak hausipu imai sana kanaki mafam sangsiru kadawriba imagi pungo onthok na sunarai bakthida hausipu imana tawgadabasi kari asi hai tuna masu hekta kapthoi
ꯈꯣꯝꯕꯒ ꯇꯣꯟꯗꯥꯡꯒ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯄꯗ ꯅꯥꯄꯤ ꯃꯔꯨꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯑꯉꯥꯡ ꯑꯃ ꯄꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯅꯨꯄꯤꯗꯨ ꯇꯥꯏꯕꯪ ꯃꯤꯅꯤ ꯍꯥꯏꯅ ꯂꯩ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏꯅꯤ꯫ ꯊꯑꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯉꯥꯡ ꯑꯗꯨ ꯄꯝꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯍꯥꯏ, ꯏꯃꯥꯏꯆꯥ ꯆꯠꯈ꯭ꯔꯁꯤ, ꯃꯐꯝ ꯑꯃ ꯌꯦꯡꯗꯨꯅ ꯏꯃꯥꯏꯆꯥꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯍꯣꯠꯅꯔꯨꯔꯁꯤ꯫ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯃꯍꯥꯛ ꯆꯠꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯟꯅꯩ꯫ ꯇꯣꯟꯗꯥꯡꯅ ꯍꯥꯏ, ꯏꯇꯥꯎ, ꯅꯨꯄꯤ ꯑꯁꯦ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯂꯤꯕ, ꯃꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯂꯧꯔꯁꯤꯔ ꯈꯪꯗꯦ꯫ ꯍꯦꯔꯥ, ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯃꯥꯏ ꯂꯧꯗꯣꯏꯅꯣ? ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ, ꯑꯩꯒꯤꯗꯤꯅꯦ ꯃꯁꯛ ꯐꯖꯔꯒ ꯂꯣꯏꯔꯦ꯫ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ, ꯂꯥꯛ ꯑꯗꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯁꯤ꯫ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯑꯩꯈꯣꯏꯅ ꯂꯦꯝꯕꯤꯗ ꯇꯧꯈꯤꯕ ꯃꯑꯣꯡꯗꯣ ꯃꯗꯨꯗ ꯍꯦꯛꯇ ꯇꯧꯁꯤ, ꯑꯗꯨꯒ ꯍꯥꯠꯇꯣꯛꯁꯤ꯫ ꯅꯪ ꯍꯦꯛ ꯍꯧꯗꯣꯔꯛꯄ ꯋꯥꯁꯤꯅ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯋꯥ ꯉꯥꯛꯇ꯫ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯅꯨ, ꯑꯃꯨꯛ ꯇꯥꯈꯤꯅꯤ꯫ ꯂꯥꯎ, ꯇꯨꯃꯤꯟꯅ ꯏꯟꯅꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯏꯟꯅꯩ꯫ ꯅꯨꯄꯤꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯝ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯂꯝꯍꯥꯡ ꯃꯄꯥ ꯑꯃꯗꯅꯤ ꯆꯠꯂꯝꯕ ꯅꯨꯄꯤ ꯑꯗꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯏ꯫ ꯁꯤꯗꯅꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯎ꯫ ꯎꯈꯥꯁꯤꯗ ꯏꯃꯥꯁꯨ ꯇꯨꯝꯒꯦ, ꯏꯃꯥ ꯏꯆꯥ ꯉꯁꯤꯒꯤꯗꯤ ꯎꯈꯥꯁꯤꯗ ꯂꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯊꯝꯂꯒ ꯃꯥꯁꯨ ꯎꯈꯥꯗꯨꯗ ꯂꯩꯔꯤ꯫ ꯅꯨꯄꯤꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯎꯈꯥꯗꯨ ꯂꯩꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯔꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯇꯣꯟꯗꯥꯡꯒ ꯈꯣꯝꯕꯒ ꯆꯪꯁꯤꯜꯂꯤ꯫ ꯎ ꯃꯅꯤꯡ ꯑꯗꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯕꯨ ꯍꯦꯛꯇ ꯅꯝꯐꯥ ꯐꯥꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯇꯞꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯇ ꯎꯈꯥꯗ ꯐꯝꯍꯧꯕ ꯅꯨꯄꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯩ꯫ ꯀꯔꯤꯅꯣ, ꯍꯧꯖꯤꯛꯇ ꯅꯨꯄꯤꯗꯨ ꯁꯤ ꯂꯩꯈꯤꯕꯗꯥꯏꯅꯦ? ꯍꯣꯏꯅꯦ ꯏꯇꯥꯎ, ꯍꯧꯖꯤꯛꯇ ꯑꯉꯥꯡ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯐꯝꯈꯤꯕꯗꯥꯏ꯫ ꯑꯗꯨꯒ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕ? ꯃꯈꯣꯏ ꯑꯅꯤ ꯀꯣꯌꯦꯡ ꯌꯦꯡꯅꯩ ꯑꯗꯨꯕꯨ ꯂꯩꯕ ꯎꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯀꯛꯄꯅ ꯂꯣꯏꯔꯦ꯫ ꯇꯣꯟꯗꯥꯡ ꯍꯟꯅ ꯑꯃꯨꯛꯇꯪ ꯃꯥꯒꯤ ꯇꯨꯡꯗ ꯌꯦꯡꯂꯨꯏ꯫ ꯃꯗꯨꯗ ꯍꯧꯖꯤꯛꯇ ꯃꯥꯅ ꯎꯈꯤꯕ ꯅꯨꯄꯤꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯣ ꯏꯃꯥ ꯍꯥꯏꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯏ꯫ ꯆꯦꯟꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯃꯥꯒꯤ ꯃꯈꯣꯡ ꯅꯥꯝꯃ ꯑꯗꯨꯗ ꯀꯟꯅ ꯍꯦꯛꯇ ꯐꯥꯈ꯭ꯔꯦ꯫ ꯃꯁꯤ ꯈꯣꯝꯕꯁꯨ ꯎꯔꯦ꯫ ꯃꯈꯣꯏꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯂꯦꯝꯕꯤꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯀꯤꯕꯅ ꯂꯣꯏꯔꯦ ꯃꯈꯣꯏ ꯑꯅꯤ꯫ ꯁꯤꯈ꯭ꯔꯕ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ ꯈꯟꯕꯗ ꯃꯊꯥ ꯁꯥꯏ꯫ ꯑꯃꯔꯣꯝꯗ ꯇꯣꯟꯗꯥꯡꯗꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯈꯣꯝꯕꯗꯤ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ꯫ ꯇꯣꯟꯗꯥꯡꯅ, ꯏꯇꯥꯎ, ꯏꯇꯥꯎ, ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ꯫ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ, ꯅꯪꯕꯨ ꯁꯤꯈ꯭ꯔꯕꯗꯥꯏ, ꯃꯇꯧ ꯀꯔꯝꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ? ꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ, ꯅꯈꯣꯏꯅ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯅꯈꯣꯏꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯈꯤꯕꯀꯣ, ꯑꯩꯅꯁꯨ ꯅꯈꯣꯏꯕꯨ ꯍꯥꯠꯀꯅꯤ꯫ ꯐꯩꯖꯥꯎꯕꯨ ꯍꯥꯠꯄꯁꯨ ꯑꯩꯅꯅꯤ, ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯅꯈꯣꯏꯕꯨ ꯍꯥꯠꯂꯒ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯇꯣꯟꯗꯥꯡ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯈꯣꯜ ꯑꯗꯨ ꯅꯤꯛꯇꯨꯅ ꯍꯥꯏꯖꯩ, ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯇꯧꯖꯔꯔꯣꯏ꯫ ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯀꯔꯤꯒꯤ ꯂꯥꯟꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯇꯣꯟꯗꯥꯡꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗ ꯍꯦꯛꯇ ꯀꯟꯅ ꯃꯦꯠꯁꯤꯜꯂꯤ꯫ ꯇꯣꯟꯗꯥꯡ ꯁꯣꯔ ꯐꯨꯟꯀꯠꯂꯤ꯫ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛ ꯊꯋꯥꯏ ꯊꯥꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯈꯣꯝꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛ ꯃꯤꯍꯨꯜ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗꯦ꯫ ꯁꯅꯥꯖꯥꯎꯕꯤꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯪꯉꯤ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯏꯆꯦ, ꯏꯃꯥꯗ ꯑꯃꯨꯛꯇ ꯍꯥꯏꯌꯨ꯫ ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ꯫ ꯅꯪꯅꯦ, ꯉꯔꯥꯡꯗꯨ ꯀꯩꯅꯣꯝꯃ ꯇꯧꯏ, ꯅꯁꯥꯒ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯐꯣꯡ ꯐꯣꯡ ꯁꯥꯗꯨꯅ ꯂꯩꯔꯝꯕꯗꯨꯗ, ꯁꯥꯏꯅꯦ ꯅꯪꯕꯨ, ꯅꯠꯇꯦ, ꯑꯃꯝ ꯑꯊꯦꯡꯅ ꯆꯠꯄ ꯍꯦꯟꯃꯟꯗꯅ ꯂꯥꯏ ꯇꯤꯟꯒ ꯑꯣꯠꯅꯔ ꯖꯥꯠꯂꯥꯏꯕ? ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ꯫ ꯅꯪꯅꯗꯤ ꯅꯆꯤꯜꯗ ꯀꯩꯁꯨ ꯇꯧꯗꯦꯅ ꯍꯥꯏꯔꯤꯕ, ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯏꯃꯥꯗꯤ ꯂꯩꯇꯥꯕ ꯉꯝꯗꯦꯅꯦ꯫ ꯅꯠꯇꯦ, ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯑꯃꯨꯛꯇ ꯌꯦꯡꯁꯤ ꯍꯥꯏꯕꯔോ? ꯈꯣꯝꯕꯒꯤ ꯋꯥꯈꯜꯗ ꯉꯔꯥꯡ ꯑꯍꯤꯡꯗ ꯃꯥꯅ ꯎꯈꯤꯕꯁꯤꯡ ꯑꯗꯨꯇ ꯎꯗꯨꯅ ꯂꯩꯔꯤ꯫ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯅꯨꯄꯥ ꯑꯃ ꯇꯍꯥꯅ ꯆꯦꯜꯂꯛꯇꯨꯅ ꯍꯥꯏꯔꯤ, ꯇꯥ ꯈꯣꯝꯕ, ꯇꯥ ꯇꯣꯟꯗꯥꯡꯗꯣ ꯍꯩꯅꯤꯡ ꯄꯥꯝꯕꯤꯗ ꯌꯥꯜꯂꯒ ꯁꯤꯔꯒ ꯂꯩꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯄꯥꯎ ꯍꯥꯏꯔꯝꯂꯒ ꯀꯟꯅꯃꯨꯛ ꯆꯦꯟꯈ꯭ꯔꯦ꯫ ꯏꯊꯧ ꯇꯣꯟꯗꯥꯡ ꯁꯤꯔꯕ? ꯉꯔꯥꯡ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯃꯥꯕꯨ ꯀꯧꯗꯨꯅ ꯍꯥꯏꯍꯧꯕꯗꯨ ꯈꯪꯅꯤꯡ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯁꯅꯥꯖꯥꯎꯕꯤꯗꯤ ꯏꯄꯥ ꯄꯥꯈꯠꯈ꯭ꯔꯦ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯁꯤꯕꯨ ꯀꯔꯤ ꯋꯥꯅꯣ ꯏꯕꯨꯡꯉꯣ? ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕꯅꯣ? ꯑꯩ ꯈꯪꯗꯦ ꯏꯃꯥ꯫ ꯅꯪꯒꯤ ꯇꯤꯟꯅꯕ ꯐꯩꯖꯥꯎꯁꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯁꯤꯔꯝꯅꯤ ꯍꯥꯏꯅ ꯇꯧꯈꯤꯕꯗꯨ ꯄꯪꯀꯨꯏ ꯀꯨꯏꯗ꯭ꯔꯤ꯫
ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯇꯣꯟꯗꯥꯡ ꯁꯤꯔꯕ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯌꯥꯝꯅ ꯁꯤꯡꯅꯩ ꯅꯈꯣꯏ ꯑꯍꯨꯝꯇꯅꯤ ꯇꯤꯟꯅꯕ ꯏꯕꯨꯡꯉꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯅꯦ ꯃꯄꯥꯜ ꯊꯣꯛꯄ ꯈꯛ ꯌꯥꯗ꯭ꯔꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯈꯪꯉꯨꯀꯣ ꯏꯃꯥ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯏꯃꯥꯒꯤꯗꯤ ꯏꯆꯥꯅ ꯍꯛꯅ ꯊꯟꯇꯅꯤ ꯏꯆꯥꯗꯤ ꯁꯣꯏꯕ ꯂꯥꯛꯄ ꯌꯥꯔꯣꯏ ꯏꯃꯥ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯂꯨꯒꯦ ꯏꯕꯨꯡꯉꯣ ꯆꯠꯈ꯭ꯔꯦ ꯀꯨꯏꯔꯣꯏ ꯏꯃꯥ ꯐꯠ ꯆꯠꯂꯒ ꯑꯗꯨꯝ ꯍꯜꯂꯛꯀꯦ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯖꯥꯎꯕꯤꯗꯤ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯄꯥꯈꯠꯅ ꯂꯩꯍꯧꯏ ꯁꯅꯥꯖꯥꯎꯕꯤꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯈ꯭ꯔꯦ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯗꯒ ꯃꯄꯥꯜ ꯁꯨꯛꯊꯣꯛ ꯊꯣꯛꯍꯟꯈꯤꯗ꯭ꯔꯦ ꯈꯣꯝꯕꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯁꯨꯛꯊꯣꯛ ꯊꯣꯛꯇꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯗꯤ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅꯗꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯦ ꯈꯣꯝꯕ ꯑꯁꯤꯇꯪꯒ ꯍꯥꯠꯂꯕꯗꯤ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯗꯨ ꯊꯨꯡꯂꯒꯅꯤ ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯦꯛꯁꯤꯟꯅ ꯂꯩꯈꯤꯕ ꯑꯁꯤꯗ ꯃꯍꯥꯛ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯇꯝ ꯑꯁꯤꯗ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯀꯞꯆꯩ ꯉꯁꯤꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯂꯦꯝꯕꯤꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯏꯃꯥꯅ ꯀꯩꯊꯦꯜ ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯆꯠꯂꯨ ꯅꯪꯅꯦ ꯍꯦꯛꯇ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯝꯃꯤꯅꯦ ꯅꯪ ꯂꯨꯈ꯭ꯔꯥꯕꯤ ꯅꯃꯥ ꯑꯩꯅ ꯅꯪꯕꯨ ꯌꯣꯛꯄꯅꯤ ꯀꯔꯤꯁꯨ ꯅꯠꯇꯕ ꯑꯃꯗ ꯃꯤꯅ ꯍꯦꯛꯇ ꯊꯤꯅ ꯍꯥꯏꯅꯈꯤꯅꯤ ꯉꯥꯡꯅꯈꯤꯅꯤ ꯍꯣ ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯆꯥ ꯑꯩꯅꯅꯦ ꯂꯣꯏꯅ ꯈꯪꯅ ꯆꯠꯆꯩ ꯃꯄꯥꯜꯒ ꯁꯨꯛꯊꯣꯛ ꯍꯦꯛ ꯊꯣꯛꯆꯔꯣꯏ ꯑꯩ ꯏꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯨꯗ ꯆꯠꯂꯣ ꯐꯅꯦꯛ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯔꯝꯒꯦ ꯑꯩ ꯏꯕꯦꯝꯍꯜꯁꯨ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯀꯩꯊꯦꯜꯗ ꯆꯠꯈ꯭ꯔꯦ ꯂꯦꯝꯕꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯅꯦꯛ ꯁꯥꯔꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ ꯁꯛꯁꯨꯗ ꯍꯦꯟꯕꯅꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯇꯥꯟꯅꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕꯗꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯣꯏꯃꯌꯥꯏ ꯀꯧꯕ ꯅꯨꯄꯥ ꯑꯗꯨ ꯈꯛꯇꯅꯤ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯐꯅꯦꯛ ꯑꯗꯨ ꯁꯥꯔꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯈꯣꯝꯕ ꯍꯥꯏꯕ ꯅꯨꯄꯥꯗꯨꯅ ꯂꯨꯆꯤꯡꯗꯨꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯂꯦꯝꯕꯤꯒꯤ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯃꯇꯥꯎ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯅꯤꯡ ꯑꯗꯣꯝꯗꯒꯤ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯂꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯏ ꯃꯥꯅ ꯃꯉꯛ ꯍꯦꯛꯇ ꯍꯥꯏꯒꯠꯄ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏ ꯁꯤ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ ꯉꯁꯤꯗꯤ ꯈꯣꯝꯕ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯒꯦꯕ ꯈꯪꯍꯟꯒꯗꯕꯅꯤ ꯂꯦꯝꯅ ꯊꯥꯔꯣꯏꯗꯕꯅꯤ ꯅꯨꯄꯤꯅ ꯎꯁꯤꯠꯇꯕ ꯌꯥꯕ ꯅꯨꯄꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯍꯩ ꯇꯨꯃꯤꯟ ꯂꯩ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯌꯧꯔꯦ ꯃꯥꯒꯤ ꯃꯃꯥ ꯐꯪꯂꯦ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯦ ꯃꯍꯥꯛ ꯃꯊꯟꯇꯅꯤ ꯍꯧꯖꯤꯛ ꯃꯌꯨꯝꯗ ꯂꯩꯔꯝꯒꯗꯣꯏꯁꯤ ꯈꯣꯝꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯃꯃꯥꯡ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯃꯪꯒꯣꯜꯗ ꯂꯦꯝꯕꯤꯅ ꯐꯅꯦꯛ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯇꯥꯟꯖꯥꯗꯨ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯂꯦꯝꯕꯤꯕꯨ ꯐꯥꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏꯗꯨ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯋꯥꯔꯤꯁꯨ ꯑꯣꯏꯈꯤ ꯅꯨꯄꯥ ꯑꯣꯏꯕ ꯃꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯍꯥꯛꯅ ꯂꯦꯞꯈꯤ ꯂꯃꯟ ꯈꯨꯝꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯛꯅ ꯉꯥꯎꯔꯕꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯁꯣꯛꯈꯤ ꯀꯞꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯑꯩꯅ ꯅꯪꯕꯨꯁꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯥꯂꯪ ꯅꯨꯡꯁꯤꯠ ꯃꯃꯥꯡ ꯊꯥꯗꯨꯅ ꯈꯣꯝꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯔꯤ ꯁꯅꯥꯖꯥꯎꯕꯤꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯤꯡꯅꯃꯟꯈ꯭ꯔꯗꯨꯅ ꯃꯥꯏꯕ ꯇꯥꯟꯅꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯏ ꯃꯗꯨꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯍꯦꯟꯅ ꯍꯦꯟꯖꯤꯟꯕ ꯆꯪꯕ ꯉꯝꯗꯦ ꯃꯥꯁꯨ ꯈꯪꯂꯤ ꯈꯣꯝꯕꯕꯨ ꯍꯥꯠꯄꯗ ꯑꯋꯥꯕ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏꯅ ꯍꯅꯨꯕꯤ ꯑꯃ ꯁꯥꯗꯨꯅ ꯃꯈꯨꯠꯇ ꯁꯩꯁꯨ ꯑꯃ ꯄꯥꯏꯔꯒ ꯀꯣꯛ ꯀꯣꯛ ꯁꯨꯗꯨꯅ ꯈꯣꯝꯕꯒꯤ ꯃꯌꯨꯝꯗ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯀꯧꯏ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯑꯕꯣꯛꯀꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯉꯣ ꯃꯪꯒꯣꯜ ꯄꯤꯅꯕꯤꯔꯝꯒꯦ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯅ ꯀꯧꯏ ꯁꯅꯥꯖꯥꯎꯕꯤ ꯊꯣꯛꯂꯛꯏ ꯍꯅꯨꯕꯤꯗꯨ ꯎꯕꯗ ꯑꯁ ꯀꯗꯥꯏꯗꯒꯤ ꯍꯅꯨꯕꯤꯅ ꯇꯧꯔꯛꯂꯤꯕꯁꯤꯅ ꯃꯣꯠꯅ ꯃꯣꯠꯂꯤꯕ ꯍꯥꯏꯅꯈꯤꯗ꯭ꯔꯦ ꯊꯣꯛꯅ ꯀꯔꯤ ꯍꯥꯏꯒꯦ ꯀꯔꯤ ꯍꯪꯒꯦ ꯏꯕꯦꯝꯃ ꯑꯩꯁꯤ ꯂꯝꯕꯤ ꯂꯝꯁꯥꯡ ꯆꯠꯄꯗ ꯋꯥꯔꯦ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯀꯦ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯉꯤ ꯏꯁꯤꯡ ꯊꯛꯆꯒꯦ ꯀꯗꯥꯏꯗꯒꯤ ꯏꯁꯤꯡꯅꯣ ꯏꯁꯤꯡꯒ ꯂꯩꯇꯦ ꯍꯅꯨꯕꯤ ꯆꯠꯂꯨ ꯀꯗꯥꯏꯗꯅꯣ ꯆꯠꯂꯒ ꯊꯛꯎꯁꯨ ꯑꯗꯨꯝꯅ ꯍꯥꯏꯍꯩꯗꯦꯅꯦ ꯅꯪꯕꯨ ꯃꯤꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯕꯗ ꯄꯤꯊꯛꯇꯕ ꯐꯠꯇꯦꯅꯦ ꯀꯅꯥꯒꯤ ꯐꯠꯇꯕꯅꯣꯗ ꯃꯣꯇꯥꯏ ꯁꯨꯗꯥꯏꯅꯕꯤ ꯍꯅꯨꯕꯤ ꯅꯉꯣꯟꯗ ꯏꯁꯤꯡ ꯄꯤꯊꯛꯅꯅꯕ ꯀꯣꯟꯒ ꯂꯩꯇꯦ ꯊꯕꯛ ꯌꯥꯝꯕꯅꯦ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯕꯦꯝꯃ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯤ ꯅꯪꯕꯨ ꯏꯁꯤꯡꯗꯣ ꯊꯛꯂꯒ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯀꯩꯅꯣ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯑꯁꯤꯕꯣ ꯋꯥ ꯃꯈꯥ ꯌꯥꯝꯅ ꯇꯥꯔꯤꯕꯁꯤꯕꯣ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯆꯠꯂꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯕ
ꯁꯨꯝꯁꯤꯅ ꯀꯜꯂꯒ ꯇꯥꯟꯕ ꯁꯣꯏꯔꯣꯏꯀꯣ ꯍꯅꯨꯕꯤꯗꯨ ꯇꯞꯅ ꯊꯣꯛꯂꯛꯏ ꯁꯅꯥꯖꯥꯎꯕꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯗꯨꯅ ꯈꯣꯝꯕꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯟꯅ ꯈꯜꯂꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯨꯛ ꯑꯣꯏꯔꯛꯂꯦ ꯈꯣꯝꯕꯕꯨ ꯃꯄꯥꯜꯗ ꯀꯧꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯃꯨꯛ ꯑꯣꯟꯊꯣꯛꯇꯨꯅ ꯃꯌꯥ ꯇꯧꯗꯨꯅ ꯈꯣꯝꯕꯒꯤ ꯃꯪꯂꯥꯟꯗ ꯆꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯅꯈꯣꯏ ꯊꯣꯡꯒꯥꯜꯗ ꯅꯪꯕꯨ ꯊꯣꯛꯂꯛꯄ ꯑꯩ ꯉꯥꯏꯔꯤꯌꯦ ꯏꯀꯥꯏꯒꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯕꯅꯤ ꯑꯩꯕꯨ ꯇꯧ ꯉꯝꯕꯤꯅꯤ ꯍꯥꯏꯕꯁꯨ ꯈꯟꯕꯤꯒꯅꯨ ꯅꯪ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯔꯣꯏꯗ꯭ꯔꯣ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩ ꯏꯊꯟꯇꯅꯤ ꯂꯝꯕꯤ ꯃꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩ ꯌꯥꯝꯅ ꯀꯤꯖꯩ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯑꯃꯨꯛꯇ ꯇꯥꯔꯣꯕ ꯑꯃꯨꯛꯇ ꯊꯣꯛꯂꯛ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯤꯌꯦ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯈꯣꯝꯕꯒꯤ ꯃꯅꯥꯀꯣꯡ ꯑꯅꯤꯗ ꯇꯥꯔꯛꯏ ꯃꯍꯥꯛ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯃꯪꯈꯤꯕ ꯃꯪ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯃꯃꯥꯡꯊꯛꯇ ꯑꯃꯨꯛꯇ ꯑꯁꯨꯝꯅ ꯈꯛ ꯇꯧꯈꯤꯗ꯭ꯔꯤ ꯇꯁꯦꯡꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯂꯥꯞꯇꯛꯅ ꯇꯥꯔꯛꯏ ꯅꯪꯕꯨ ꯊꯣꯛꯂꯛꯄ ꯑꯩ ꯉꯥꯏꯔꯤ ꯅꯈꯣꯏ ꯊꯣꯡꯒꯥꯜꯗ ꯑꯩ ꯂꯩꯔꯤ ꯆꯥꯅꯃꯛꯀꯤ ꯆꯨꯝꯂꯝꯕ ꯑꯁꯤꯗ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯏ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯏ ꯌꯦꯡꯂꯨꯕꯗ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯏ ꯃꯈꯨꯠ ꯈꯠꯇꯨꯅ ꯃꯥꯕꯨ ꯀꯧꯔꯛꯄꯒꯤ ꯃꯑꯣꯡꯁꯨ ꯇꯧꯏ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ ꯁꯨꯃꯥꯡꯗ ꯍꯦꯛ ꯀꯨꯝꯊꯒꯦ ꯇꯧꯕꯗ ꯁꯅꯥꯖꯥꯎꯕꯤꯅ ꯏꯕꯨꯡꯉꯣ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯑꯍꯤꯡ ꯑꯁꯤꯗ ꯆꯠꯀꯦꯅ ꯇꯧꯔꯤꯕꯗꯨꯕꯣ ꯉꯥꯏꯈꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤ ꯏꯃꯥ ꯅꯨꯄꯤ ꯑꯃ ꯊꯣꯡꯒꯥꯜꯗ ꯂꯩꯕ ꯃꯥꯜꯂꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯀꯅꯥꯁꯨ ꯂꯩꯇꯦ ꯂꯥꯛꯑꯣ ꯏꯃꯥ ꯅꯨꯄꯤ ꯑꯃ ꯂꯩꯕ ꯃꯥꯜꯂꯦ ꯀꯅꯥꯁꯨ ꯂꯩꯇꯦꯕ ꯂꯥꯛꯑꯣꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯏꯃꯨꯡꯗ ꯆꯪꯁꯤꯟꯈꯤ ꯁꯅꯥꯖꯥꯎꯕꯤ ꯄꯥꯈꯠꯄ ꯐꯥꯎꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯏꯕ ꯑꯉꯧꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥ ꯇꯥꯅꯩ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯅꯥꯖꯥꯎꯕꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯀꯨꯞꯅ ꯁꯦꯟꯅꯕꯗꯤ ꯂꯦꯞꯇꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯃꯝ ꯊꯦꯡꯗꯅꯦ ꯃꯄꯥꯜ ꯈꯛ ꯊꯣꯛꯄ ꯌꯥꯗꯦꯀꯣ ꯃꯇꯝ ꯐꯠꯇꯦ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯃꯄꯥꯜꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯏ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏꯅ ꯑꯣꯟꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯈꯜ ꯃꯈꯜꯒꯤ ꯆꯥꯡꯌꯦꯡ ꯇꯧꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯆꯪꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯁꯅꯥꯖꯥꯎꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯊꯥꯁꯅꯥꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕꯅꯤ ꯏꯆꯦ ꯍꯣꯏ ꯏꯆꯦ ꯁꯅꯥꯖꯥꯎꯕꯤꯁꯨ ꯊꯣꯛꯇꯨꯅ ꯀꯗꯣꯝꯗꯒꯤ ꯅꯪꯅ ꯍꯣ ꯄꯥꯎ ꯑꯃ ꯄꯨꯔꯛꯏꯅꯤ ꯃꯪꯒꯣꯜꯗ ꯐꯝꯁꯤꯜꯂ ꯃꯪꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯍꯥꯏ ꯅꯨꯄꯤ ꯑꯐꯕ ꯑꯃ ꯂꯩꯔꯦꯕ ꯑꯩꯈꯣꯏ ꯕꯨꯕꯣꯒꯤ ꯍꯥꯏꯅꯔꯤꯁꯦ ꯃꯤ ꯌꯥꯝꯅ ꯐꯖꯩꯁꯦ ꯅꯪꯅ ꯎꯕꯗꯁꯨ ꯅꯨꯄꯤꯗꯣ ꯁꯣꯏꯗꯅ ꯄꯥꯝꯅꯤ ꯁꯅꯥꯖꯥꯎꯕꯤꯅ ꯕꯦꯝꯃ ꯍꯧꯖꯤꯛꯁꯤ ꯏꯆꯦ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯨ ꯏꯆꯦ ꯄꯥꯎ ꯄꯨꯝꯕ ꯇꯝꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯈꯪꯍꯜꯂꯤ ꯑꯗꯨꯅ ꯃꯥꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯌꯥꯝ ꯀꯨꯞꯅ ꯁꯦꯟꯅꯔꯤ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯃꯑꯣꯡ ꯑꯃ ꯇꯧꯈ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ ꯂꯥꯏ ꯇꯤꯟꯁꯨ ꯀꯟꯅ ꯌꯦꯡꯂꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕꯒꯤ ꯋꯥꯒ ꯆꯪꯗ꯭ꯔꯤ ꯏꯆꯦꯗ ꯏꯆꯦ ꯀꯩꯁꯨ ꯂꯨꯅ ꯈꯜꯂꯨꯅꯨꯗ ꯃꯥꯏꯕ ꯍꯩꯕꯝ ꯇꯧꯔꯒ ꯌꯦꯡꯂꯒ ꯂꯣꯏꯅ ꯐꯅꯤ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦꯗ ꯃꯗꯨ ꯑꯩꯁꯨ ꯌꯦꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯏꯀꯥꯟ ꯀꯥꯟꯅꯗꯕꯒꯨꯝ ꯇꯧꯏ ꯏꯆꯦ ꯅꯅꯥꯎ ꯑꯣꯏꯅ ꯈꯪꯕ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕ ꯑꯃ ꯂꯩꯌꯦ ꯃꯥꯕꯨ ꯑꯃꯨꯛꯇ ꯌꯦꯡꯍꯟꯁꯤ ꯑꯗꯨꯗꯤ ꯍꯣꯏ ꯌꯥꯏꯌꯦ ꯅꯣꯡꯃꯁꯤꯗꯤ ꯍꯦꯛꯇ ꯄꯨꯔꯛ ꯌꯦꯡꯍꯟꯁꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯂꯥꯏꯒ ꯌꯦꯡꯕ ꯃꯥꯏꯕ ꯅꯠꯇꯦꯗ ꯏꯆꯦ ꯃꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯩꯕꯗꯤ ꯌꯥꯝꯅ ꯍꯩꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯌꯦꯡꯒꯗꯕ ꯑꯗꯨꯗꯤ ꯍꯌꯦꯡꯂ ꯀꯩꯅꯣ ꯆꯠꯂꯁꯤ ꯍꯥꯏꯕ꯭ꯔꯣ ꯏꯆꯦ ꯁꯨꯝꯗꯧꯔꯁꯤ ꯂꯝꯁꯨ ꯈꯔ ꯂꯥꯞꯄꯤ ꯃꯗꯨ ꯏꯕꯨꯡꯉꯣꯒ ꯑꯩꯒ ꯆꯠꯂꯒꯦ ꯃꯉꯣꯟꯗ ꯉꯁꯤꯗꯨꯝ ꯌꯦꯡꯍꯜꯂꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯍꯤꯡꯅꯅꯦ ꯑꯩꯈꯣꯏꯗ ꯂꯩꯍꯜꯂꯒ ꯍꯌꯦꯡ ꯑꯃꯨꯛ ꯊꯤꯜꯂꯛꯈꯤ ꯑꯩ ꯁꯣꯏꯗꯅ ꯐꯅꯤ ꯏꯆꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯁꯤ ꯇꯧꯕꯅ ꯐꯅꯤ ꯏꯆꯦ ꯁꯤꯕꯨ ꯏꯆꯦꯅ ꯃꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯔꯤꯕꯅꯤꯅꯦ ꯍꯩꯃ ꯏꯕꯨꯡꯉꯣꯁꯤ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ ꯀꯩꯅꯣ ꯑꯩꯅꯁꯨ ꯀꯨꯞꯅ ꯁꯦꯟꯅꯅꯤ ꯂꯥꯏ ꯇꯤꯟ ꯐꯖꯅ ꯌꯦꯡꯕ ꯂꯣꯏꯔꯒ ꯑꯗꯨꯝ ꯊꯤꯜꯂꯛꯈꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯏꯆꯦ ꯅꯪꯕꯨ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯊꯥꯖꯕ ꯌꯥꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯦꯛꯇ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯤ ꯁꯅꯥꯖꯥꯎꯕꯤ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯕ ꯀꯧꯕꯅ ꯊꯥꯖꯔꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯅꯕ ꯋꯥ ꯍꯥꯏꯔꯤ ꯈꯣꯝꯕꯗꯤ ꯆꯠꯂꯣꯏ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯌꯥꯔꯦ ꯊꯥꯁꯅꯥꯅ ꯏꯕꯨꯡꯉꯣ ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯆꯠꯂꯤ ꯂꯝꯕꯤꯗꯨꯗ ꯁꯨꯝ ꯆꯠꯄꯗ ꯈꯣꯝꯕꯅ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤꯕꯨ ꯏꯕꯨꯡꯉꯣ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇꯅꯤ ꯌꯧꯒꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯈꯖꯤꯛꯇ ꯉꯥꯏꯔꯦꯗ ꯅꯪꯕꯨ ꯋꯥꯔꯕ꯭ꯔꯣ
ꯋꯥꯕꯨꯗꯤ ꯋꯥꯗꯦꯗ ꯏꯗꯣꯝꯆꯥ ꯂꯥꯛꯑꯣ ꯆꯠꯁꯤꯁꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯠꯂꯤ ꯃꯈꯣꯏꯅ ꯁꯨꯝ ꯆꯠꯄꯅ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯦ ꯈꯣꯝꯕ ꯃꯕꯨꯛꯅꯤꯡꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯏ ꯑꯃꯨꯛ ꯍꯪꯉꯤ ꯏꯗꯣꯝꯆꯥꯒꯤꯁꯦ ꯂꯝꯕꯤꯒ ꯑꯣꯟꯅꯗꯦꯀꯣ ꯉꯁꯥꯏꯗꯒꯤ ꯆꯠꯄꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯦꯛ ꯌꯧꯗꯦ ꯌꯧꯔꯦ ꯁꯤꯗ ꯇꯨꯔꯦꯟ ꯑꯃ ꯂꯩꯔꯤꯕꯁꯤ ꯃꯁꯤ ꯂꯥꯟꯊꯣꯛꯂꯒ ꯌꯧꯔꯦ ꯌꯥꯝ ꯊꯦꯟꯕꯅꯤ ꯂꯥꯛꯑꯣ ꯂꯥꯟꯊꯣꯛꯁꯤ ꯁꯤ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯂꯩꯔꯦ ꯏꯗꯣꯝꯆꯥ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯟꯕꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯣ ꯏꯗꯣꯝꯆꯥꯅ ꯐꯅꯕ ꯁꯤꯟꯅꯤ ꯂꯥꯛꯑꯣ ꯑꯃꯨꯛꯇ ꯌꯧꯁꯤꯟꯁꯤ ꯃꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯊꯥꯖꯔꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏꯗꯨꯅ ꯈꯣꯝꯕꯕꯨ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯆꯤꯡꯊꯈ꯭ꯔꯦ ꯈꯣꯝꯕ ꯀꯣꯏꯔꯥꯎ ꯂꯥꯎꯏ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏꯅ ꯅꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏꯅꯤ ꯑꯩꯍꯥꯛ ꯅꯈꯣꯏ ꯂꯣꯏꯅ ꯑꯩꯅ ꯍꯥꯠꯄꯅꯤ ꯉꯁꯤꯗꯤ ꯅꯪꯕꯨꯁꯨ ꯍꯥꯠꯂꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯤ ꯑꯩ ꯄꯦꯜꯂꯤ ꯑꯩ ꯅꯨꯡꯉꯥꯏ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯅꯝꯁꯤꯟꯗꯨꯅ ꯈꯣꯝꯕꯕꯨ ꯍꯥꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯅꯤꯡꯕꯗꯨ ꯊꯨꯡꯂꯗꯨꯅ ꯃꯌꯨꯝ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯍꯟꯅ ꯌꯦꯡꯂꯝꯂꯒ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯏꯔꯩꯄꯥꯛ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ